Welcome back to our channel again. This is Sunlight Vlog. Aduga ay ginagawa vlog aduga Gomez. asigi oinadi akoise haidi akoigi Manipurgi capital haibadi capital to Impal adu Impal capital laiba akoigi Manipurgi yen haibadi kama bilo wena asigi ko chataja again asigi oinadi ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯠꯀꯦꯅ ꯍꯥꯏꯈꯤꯕꯗꯣ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗꯁꯨ ꯆꯠꯆꯧꯔꯦ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯌꯥꯗꯦꯅ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯑꯗꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯪꯂꯥꯗ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯖꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯩꯅꯣ ꯀꯪꯂꯥꯒꯤ ꯃꯐꯝꯅꯦ ꯃꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯥꯝ ꯂꯥꯛꯑꯦ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯅ Sunday ni sigi medium ꯀꯪꯂꯥ ꯃꯅꯨꯡꯗ ꯑꯁꯤꯒꯤ ꯃꯣꯏꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ khangde gari to nga kanga ꯁꯤ ꯀꯔꯤ ꯃꯃꯤꯡ ꯁꯤ ꯀꯔꯤ ꯃꯃꯤꯡꯁꯤꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯑꯗꯣ ꯒꯥꯔꯤꯁꯦ ꯇꯣꯡꯉꯒ ꯀꯣꯏꯕꯗꯤ ꯌꯥꯔꯦ ꯄꯩꯁꯥ ꯀꯌꯥꯅꯣꯗꯤ ꯈꯪꯗꯦ sangi hojik manunda asigi nusaji yam kanadi sade dum changbadi chatpadi nuaire ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯪꯗ꯭ꯔꯣ ꯏꯁꯤꯡꯁꯦ Kanglada hi sangba lei adigi keno sangna yam koi gan ma yam na fazna ba do lei che do ying so ma ꯆꯪꯕꯗꯤ ꯌꯥꯗ ꯃꯥꯜꯂꯦ ꯊꯕꯛ lai ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯈꯥꯖꯤꯜꯂꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯒ꯭ꯂꯥꯁꯀꯤ ꯃꯉꯥꯜꯅ ꯈꯔ ꯊꯛꯑꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯁꯤꯗꯅꯤ ꯂꯥꯏꯒꯤ ꯁꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯁꯦ ꯑꯗꯨꯒ ꯁꯨꯝꯁꯤꯅ ꯂꯥꯏꯒꯤ 이제 구동 벅한박이 템플네도 자베 거의 라이 쿠름자게
ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯍꯤꯡꯆꯥꯕꯤ ꯊꯨꯝꯒꯤꯅꯦꯒ ꯍꯥꯏꯕꯗꯣ ꯃꯥꯜꯂꯦ ꯑꯗꯨ ꯀꯔꯝꯕ ꯑꯆꯨꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝꯗꯤ ꯍꯥꯏ ꯑꯗꯣ ꯆꯠꯂꯒ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯤ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯀꯟꯅ ꯊꯤꯔꯤ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯐꯪꯗ꯭ꯔꯤ ꯑꯗꯣ ꯑꯁꯣꯝꯗꯩꯗꯤ ꯕꯕꯨꯄꯔꯥꯒꯤ ꯂꯝꯕꯤ ꯂꯩꯈꯔꯦ ꯑꯗꯣ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯄꯥꯔꯛꯇꯤ ꯌꯥꯝ ꯐꯖꯩ ꯁꯤꯒꯤꯁꯦ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯍꯦꯂꯤꯄꯦꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯃ꯭ꯌꯨꯖꯤꯌꯝꯗꯤ ꯂꯩꯇ꯭ꯔꯦ ꯊꯤꯕꯅꯦ ꯀꯪꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯁꯉꯥꯏ ꯌꯨꯝꯐꯝ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯁꯤꯗ ꯁꯥꯔꯤꯕ ꯆꯦꯛ ꯃꯌꯥꯝꯁꯦ ꯊꯥꯏꯅꯒꯤ ꯆꯦꯛꯅꯤ ꯌꯦꯡꯕꯤꯌꯨ ꯂꯩꯇ꯭ꯔꯕ ꯂꯩꯔꯤꯕ ꯐꯤꯔꯥꯜ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯆꯨ ꯇꯔꯦꯠ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯀꯔꯤ ꯑꯣꯏꯔꯝꯕꯩꯅꯣ ꯈꯪꯗꯦ ꯁꯤ ꯌꯦꯡꯕꯗꯗꯤ ꯎꯕꯗ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯏꯁꯥꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕꯗꯤ ꯈꯪꯗ꯭ꯔꯦ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯔꯣꯁ ꯒꯥꯔꯗꯦꯟ ꯃꯥꯂꯪꯕꯁꯤꯅ ꯔꯣꯁ ꯃꯌꯥꯝꯁꯨ ꯍꯨꯝꯕꯤꯔꯦ ꯁꯤ ꯑꯩꯈꯣꯏ ꯀꯪꯂꯥ ꯆꯠꯄꯁꯦ ꯀꯪꯂꯥꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯐꯝꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯂꯣꯏꯅ ꯊꯨꯡꯕꯛꯇꯤ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯔꯣꯁ ꯒꯥꯔꯗꯦꯟꯁꯤ ꯑꯗꯨꯝ ꯐꯖꯩ ꯔꯣꯁꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯔꯣꯁ ꯑꯗꯨꯝ ꯂꯩ ꯃꯆꯨꯁꯦ ꯑꯌꯥꯝꯕ ꯁꯨꯔ ꯃꯥꯜꯂꯦꯕ ꯔꯣꯁꯁꯦ ꯕ꯭ꯂꯨꯗꯤ ꯌꯥꯎꯗ ꯃꯥꯜꯂꯦ ꯕ꯭ꯂꯨ ꯆꯪꯕ ꯄꯔꯄꯜꯒꯗꯤ ꯌꯥꯎꯔꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯦ ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯋꯥꯔꯦ ꯁꯣꯝꯗ ꯑꯗꯨꯝ ꯈꯔ ꯀꯩꯅꯣꯝꯗꯤ ꯂꯩ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯁꯥꯒꯠꯂꯛꯄꯁꯤꯅ ꯑꯃꯨꯛ ꯇꯧꯔꯁꯦ ꯃꯁꯤꯅ ꯀꯪꯂꯥꯁꯦ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯋꯤ ꯌꯥꯝ ꯆꯥꯎꯋꯤ ꯀꯪꯂꯥꯁꯦ ꯅꯣꯡꯃꯝꯇ ꯀꯚꯔ ꯇꯧꯕꯗꯤ ꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯔꯦ ꯆꯠꯄꯗ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯅ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯑꯗꯨ ꯏꯕꯥꯅꯤ ꯔꯣꯃꯦꯁꯀ ꯏꯕꯥꯅꯤ ꯈꯟꯅꯔꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯌꯥꯝ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯆꯠ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯪꯂꯥꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯋꯥꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯁꯜꯂꯛꯑꯒꯦ